Image Paodam yang tabiri basingbo Yumnam Anuradha Devi na ikongno kurumjari. Housing Maroiba Pauda Startup Conclave 2020 ki entrepreneur singda Chief Minister N Birena lupa crore manga henbagi grant loan yanthokre. Assam Rifles na Urkhulda NNCN IM ge kada taruk pharabadege khunja singna irang hokre. Loinana Mairoi singna anoba curriculum mama phanglagani haina Prime Minister Narendra Modi na haikre. Housing Pausan ne pizari Chief Minister Nongthomen Birena haikre Manipuri ki award apakya leidiba ase punna thabak tawminaduna system amada thambang amlabadi mathanda chakhalakane lamdam ase talent yamna leiba naron mayam leidi makoida masana masabu thabak pijanaba infrastructure cell gi mating pidabadi state asegi cell thumda achoba ahongba purakpangangane wafam asing ase Imphal ki Palace compound da leiba City Convention Center da state ki planning department na Sinduna Pangtopa Startup Conclave 2020 ge entrepreneur singda lepa crore manga dasmik ani manga ge grant loan yantopage tharamda chief guest oikiba Chief Minister N Birena phongdokhibani mana makhatar duna COVID-19 license maram oiduna state asige naharon talent laiba nahasingda planning department na paikhatliba startup program da hena khurung saba pc masi hai haiduna hanagi kauthokpa leite Jahi kudingi oina planning department startup program gidamak lupa crore kuntha khaktuna thamlei. Sahi chupa form thaduna entrepreneur singda khudong saba pina bahona gani haike. Ngasi grant loan lori basingna mai pangna bahona biyo haike. Chief Minister na makatar duna state ki chawkhat tawrangi matangda palladuna BJP na luchikpa sumsinaba lengangna hana tawramdaba thabakya paikhali basing kanagum basingna lengaga sina kari tawkre haiba wafam phongdokpa thengnei. Ahum suba startup conclave asina hana tawramba lambi thong lairabasing lying nabage khudong saba piba chingi district singda ima kaital leiramde haibagloinana new secretariat asi hutko loan pirakle saba loisilagani mamangda helicopter service leirambra singi lamda society masa semduna sing atei mana masing thanduna mapanda thaduktunai income generate tawangamahle Manipur gi miyamna ana ayeke layeng bachatpada lepham leitabage awaba kongnanaba delegi Gurgaonda Haryana manakta guest house sanaba lam laure Dwarka dasu hutko dage loan piraktuna 5-star sanaba thawrang tawbagaloinana Delhi da layeng basatpada lepham leitabasingi phamung kun legadaba guest house ama Dwarka da leiragani haibagaloinana COVID-19 ase aikoi punna vaccine puthok triba phawba chanminase aikoi SOP punna ngangminase haike entrepreneur home bari to the game kari ka boina putu no me amiyo so it was to the main kano ka metal sunyer ka maduna tawri ba adegi umoro ki puthore ba madagi chocolate kai pichimi ado bharat ki wa ma khare sigi leni ba talent sigi leni skill sigi leni ba makhoi energetic koi ba yana enthusiastic koi ba pani wa khalon mayam se mase koina mafam bi da dune na me adu moida infrastructure create hogi da ba support hogi da maine bole ris rikti ai gi mot ai wa to ai correction jo hai system ma bajana thamra ka na ka manipur si ma to support chal kane ngasigi tharamatuda works and industry minister TS Biswajit CAF and Deputy Minister Karam Samna President amadi guest of honor oibagaloinana atei MLA kyasu saruya khi hairi English chamapan nipunipange September ge tang kuma thoida Manipur ge apunbage saktam kananaba amasung Purvachand Pradesh sembage mayokta miyamge ihau sagalubada pungdom bomda thokibani hingsa ge thodok amadage mapunsige aroiba miku phawa underground oina lekhiba janeneta irabona Burma ge kabor tampakta thungkiba September ge tang taramatoi eng lisang chamapan yangkhai ge ningsing thoram ama ngasi ayupung nipan tabada kaibi manachingda pangthokre Tharomaduda kaibi manaching Irabot Trust ke President Ningthokong Jam Rasi Singha veteran
Comrade Ningthau Khongjam Moirang Ningthau amasung Communist Party of India Manipur State Council Secretariat Member A Lala Singhana President Member Singwaki Social distancing ngangna pangthokiba thoramaduda CPI ge State Secretary Al Sotin Kumana Kaibi Mana Chingasi Communist Party ka sagonaduna laklaba yamna maro eba mafam amani hairaduna party na underground da leidingaida mana chingda aronba meeting ke pangthoki amasung jananeta irabapu ngak senaba Red Guard Training Center hangduna aruba wareb lokhiba mafam amasuni haiki Taramasige mari lainana mana chingda leiba irapot ki mutida leikatuna ikai khumnaraba matungda usara singthaki Manipurda haukiba pung kunmari asida janen population agi mioi chamasumna ama Central Armed Police Force CAPF ke personnel nipan punna mioi chamaga sumna mapan nauna COVID-19 positive oiba thengnare mioi chaniga sumna mapana recover tawbadagi disaster kre hauze state asida COVID-19 confirm case lising tarika chamanga humbudra mapan sure recover tawbagi masingna Lising taruka anini aduga active case dana lising amaga chamanga control da lady. Ngasidi COVID-19 amaram oiraga sibagi pau leite state asida COVID-19 amaram oiraga sikibagi masingna nifumari da lady. Ngasi positive oikibasing adu BRDL rims da taru chandenda ahom Impal East da tara Mardis Care da amma Impal West da nipumapan Seza Hospital da amma Bisnupur da manga Tawal da Nepal Ukrul da ani Tengnopalda ama Churasanpurda ahum Kaksingda ama Kangpokpida ama Razmedi City da Mari Babina Diagnostic da Taranitoy Advanced Hospital da ama Ziban Hospital da ama Pankibane Makoi Impal West District dagi Miyoi Yangkai Mapan Kaksing District dagi ahum Tengnopal dagi Miyoi ani Chandin dagi ama Impal East dagi Taramanga Churasanpur dagi Miyoi Mari Bisnupur District dagi Miyoi ani Thawal dagi Taranitoy Ukrundagi ani Kangpokwi district dagi mioi amani Zanem population dagi positive oiraba singi manungda mioi ahumde mapandagi halakkiba singni atai marputara nipana akangnaba travel history leitaba loken singni makoi singasi covid care facility singda thamduna lokopang thokpa tabak laukhale nakal amaromda ngasi discharge tawkiba singa adu CAPF dagi marputara taruk rims dagi taret COVID Care Center Lamboi Khongnang Khong dagi kuntaret COVID Care Center Yunako dagi kumapan COVID Care Center Thawal dagi Taranitoy Lamdeng Wangjing dagi Taranepan TK Ukrul dagi ama JNB Chandin dagi ahum Mori dagi ani Ziban Jiribam dagi Tarahumdoi amadi Senapati dagi amani Makoi RT-PCR test nahona na tawbada COVID-19 free oibadagi disaster kibani Status gi oina COVID-19 recovery rate jada humbudra mapan dasmi ama mapan yaure. COVID-19 pandemic asida ngasi nungtin pung ani phawda lekiba kaksing district ki COVID update ki matungina district asida COVID-19 confirmed case janiga yangkai lady. Mioi chamaga marputarena narubadagi phakre active case tana mioi humbu humdoi lady hairiba active case sing asigi manungda mioi taramari de COVID care center kaksing da thamle. Ataina tongan ba COVID care center singda thamduna layengi Kaksing district ta leiba containment zone masingna nipani district asigi oina apunba mioi lising mariga chamapang kuntra mangagi sample loduna test tawnaba thabada mioi lising mariga chanipan humpunipangi test result lagle mioi humputare kina pending the lady aduga PR English school kaksing da hangliba district Screening Center da hausak phawbada apunba mioi lising aniga chatret kuntaret screening tawkre Tengnopon District Police ki SPTS Brikamsi ki miyang makada OC More Dilkumarna Luchangba Police amadi commando ge apunba team amana More Kaitel area da face marks uptaba mioi sing phaduna fine thian bagi thabak leptane chathare ngarangsu More Kaitel area da face marks uptaba mioi sing dagi Lupalising ahunga chanipalom painthian ki haire. Manipur lenga ki Education Minister Dr. Thoksom Radia Samna Haikre Ministry of Health and Family Welfare Thasige tang nipan da thokiba SOP galangi matung ina lebakasida school college amok hangtung naba khangan balekre. Status sida nungtigi phongba pause sing amadi CSO sing na school college amok hanglabadi
Mahiroi-sing soidana COVID-19 laichat launaraktuna awaba oiragani. Phongdokleba asi aranbani. Thasigi tang kunmathoidagi school college hangdokkodaba leite sumnagi school college da masana voluntary guidance ozasingdagi launingba Mahiroi-singa ozasinga khana nainanabani. Masida classroom da class tawgadaba natte. Masida Mahiroi-singna mama mapagi ayaba lauraga chatpadi yai soidana laknaba haiba leite. Guidance asina Mahiroi-singda class ki syllabus area karamna tawgani haiba tathok tasen tawnagadabani haiki. Wafam singasi ngasi Education Minister na News Secretariat laiba Minister gi office sampada paumisanga unabada Minister na phongdokhibani. Minister na makatar haikibada school college amuk hangdolagani haibada miyoi kyana positive oiba negative oiba comment yamna pinarei thasigi tangkon mathoigi matungda minister gi guideline SOP asi chumna ojasinga social distancing tawraga class haunabagi area gi COVID-19 laichat ke maramda guidance lawba khaktani. Asiguma asikupna tanarba matungda Mahiroi-singa class haunabagi state ki oiba SOP semduna Home Minister na punna khanariba sing Education Minister na amuk SOP semgadabani. Class haubatarabasu matau karamna classroom amada Mahiroi kaya phamangani haiba wafam Mahiroi-singi sangstan CHO singa leptana tanare. Adubu Mahiroi yamna leiriba sarkar gi Mahiloi-singtana karamna class haugani Mahiroi yamna leitabagi de kharapai haina minister na phongdoki. COVID-19 laisa ke lockdown hangdopa matamdagi usop mela kaya mi adumma punba surtauri khudamak sangasi yenglaka state lengana education gi damal SOP ama semlaka class haugani. Thasigi tang taranipandagi BA, BCom, BE atai finance parikha ke sem saba haunaribani haina minister na makata na phongdokhi. Hojiki oina akoi tarik kunma thoidagi hekta school hangdokpa class to buiwa laite akoi kanna khanari nainari adu SOP ama partial reopening of schools haina health ministry de lakpanina sigi matungina voluntary guidance lawnabi damakta school singda akoi class 9 12 fawda oja singna satra singna masana yaninga chatlagadi aduga parentsing ayaba yauragadi madu tobu yagani hairakpa ma leibanina masigi line da akoi kari tobu yabagi hena akoi khanari prepare tawri adu hujiki oina di hujik ekta tarikun ma thoidagi school class ha mo private oigar government oigra adu ma leite adu hostel langang sing khomjilo haibagi so leite. Ukhrun district ke Ngahui Pesta Leiba 27th Assam Rifles ke Kangbo Amana Chingai block ke manung chanba Namai village dage NNC and IM ke kada taruk phakibagi khunsasina irang hauduna phajang kibasang thado haiduna demand tawkrai thawdogasi ngasi ayupung omlom tabada Namai khulgi Salta House amadage NNC and IM ke kada taruk adu phakibani makoi taru phakre haiba paw phangbadage Namai Sanaulong Women Unit amadi Namai Village ke Yamlaba Nupa Nupi Khunsa Singna Phajin Kibasing Thadokadabani Haiduna Assam Rifles ke geta Thamjin Kibani Hairi. Ngasigi thawdo aduge matangda Khunsa Singna Hairiba Assam Rifles ke Captain Amana Sanaulongi Nupi Amada Masa Sokna Phuba Chaiba Tawrakibabu Yaning Dabakaloinana COVID-19 ke wareba matam asida mipa mi puntawa yaning de Hairi. Ningsing bayabadi Kuntramari suba Assam Rifles ke Kangbo amana September ge tang mangada mau get ka thangnaba mafam amadagi NNC and IM ke kadar ama phakiba adudasu khunja sing thoraktuna demand tawduna national highway thingzin badage thadokhiba laikhrabane. Numit tarani chathagadaba wari libage workshop Mall Hill Art kaksing na sinduna ngarang dagi kaksing wairi nitaineta mandopta haudok thai Wari liba workshop asida maru aina nainagadoribadi wari liba karino dharma haibasina karino wari libana miyoba samaj da piriba kanabasingi matang wari libage acting vocal tuned rhythm amade Ramayan Bhagavad Gita Wife Puran Sani Panchali na chingba Shastra Singbu araiba mawangda khutloina khangnanaba nainabana singbani Workshop asigi nini chanba numit kaksing turent wangma mandapta pangthokade workshop asida miyoi kunlomna sarugyadi ngasi Lakhipur constituency ki manung channa leiba
Kakmara Kunda Chakwat Thaurang Committee Kakmarana Sinduna Imalon Kaminasi Haibagi Mifa Awareness Campaign Tapang Thokre President Member Singh Oina Thoksom Zoisan Sodai Zamp Bhovendro Chandam Mongol Singha Tingmaijan Birent Panjabam Bijoyana Tingbana Das the Punky Tauram Duda Maipa General Secretary Okramp Lucky Kantana Haikibada Aikogi Manipuri Loan Indian Constitution ge Article 347 ge Matungina Assam Sarkar ge Associate Official Loan Ohenbada Ayaba Piri Maramaduna Aikoi Ninghanaba Yade Maipagi President Seram Herazina Imalom Assamda Tamba Phangandradi Aikoi si Mutkigani Migi Maronda Aikoi Tambasungam Loi Assam Sarkana Hairibasi Aikoi Imalon Ngangba Toklo Tambasu Toklo Bangla Assamese Tammo Haibane Aduna Aikoi Puna Assam Sarkar ge Manakpong Yon Batai Haike Mifam Loiraba Matungda Postcard Campaign Amasu Pangthoke Housing Pauge Maraktana a temporary break Amatak Bizari COVID-19 Laijarasi Lanteng Nabada Ikoi Kuding Wakal Taminarasi Frontline the Tabak Tauriba Singbo Corporation PC Lengang na Piba Chana Kanglon Sing Social Distancing Mask Season Naba Amadi Tangai Fadabanatana Yumdagi Tok Tabahaiba Sing Ngak na Chatse Chana Kanglon Sing Asing Aktuna local transmission Lakhandana Bahonasi Aikoi Punna COVID-19 Bu Mayong Minaduna Laijarasi Manghan Kisi Breaking Matunda Makataba Pauda Kaksin District ki Manung Chana Leiba Palenge Akoi Bage Lokpam Ayamba Kum Asagi Oina Nongchingi Pibam Karada Oirabasu Pakibana Lok Fazana Palani Kanduna Lomisingna Sor Hondongna Dikai Serak Asida Pau Langsak Lakpage Maru Eba Tampam Sida Tamthiraba Til Makal Ama Oiriba Wahik Ase Paktangnana Tasilaktuna Lokpari Chanironge Mayada Low Pandapaki Pibamda Lady Haina Palen Lomi Chokal Loke Secretary na Thadropa Cherolamana Pongdorakle Serum China Makata Ribadi Wahik Taraba Local Sing Adudi Yangang Pokpi Local Palen Wangma Local Kanglo Local Charok Local Laurel Local Nechangbade Later Hona Jariba Kungang Asigi Lomi Sing Asina Kazitang Oirabasu Parabadi Kanduna Mingondagi Pogdam Sel Lauraga Tinhidak Laituna Kaptok Sabatarabasu Pibam Parakpagi Mamita De Pibam Sina Walapakumdadi Lamdam Asonda Chaktang Bage Waba Pibam Ama Mayuk Nabaya Akiba Chauna Lady Maramasina Lomi Loop Asina Awaba Taraba Lomi Sing Asigi Mahut Silaga Mahik Asi Matang Loina Sanduk Tringai Amadi Wahingna Pau Sakibadage Awaba Mayuk Naraba Lomi Sing Bunuk Sibiduna Atubada Lengaki Miang Sangbiduna Pangbayaba Mateng Pangbirang Naba Marilena Basangi Puning Sing Silakle Tengnopun District Police na Moredom dagi tholakpa car ani dagi yamlaba drug sing phagapangam kre hairi hiram asigi matangda ngasi Tengnopun District Police ke SPTS Brikamsiki office ta pangthokiba pawmi singa unaba amada SP na hai ngarang numidang pungka anirom tarakpa aduaida War Against Drug ke makada paikhalakpa khongthangkaba oina Tengnopun District Police ke SPTS Brikamsit amadi Assistant SPTS Krishna Tombi ani ke miyang makada Tengnopun Police Station ke OC John Langkang amadi CDO ge Tim Singna Moredom dagi tholakpa Maruti Alto car registration number MN05A 9725 ama Tengnopun Police check post ta check tawada brown sugar cave yangkai humdoi yarom badagi Gari adubu thaurakpa Soram Maning Laikai dagi MD Salim Khan chahi kuntaretsu drug konana phagakhe Tim masina makatana ngarang numidang wairam pung manga makairo khara halakpa aduaida su Mori dagi tholakpa Hyundai Verna car registration number WB26R5634 ama check tawada car adudagi brown sugar cab yangkai yauramba thengnabadagi Gari adubu thaurakpa More ward number 9 Molhoi part 3 dagi Laijul Tang Gangti chahi kunsu drug konana phagake Pagalaba drug sikadu kg amaga gram chaniga marputara taruk rom oigatraba drug adu malimgi kaithinda lupa crore aniga lag yangkai mapan romgi oigane hairi drug sing adubu pagalakpa Ngamkiba police personnel singda SP na cash reward su khusinakhi Pagalaba drug sing amadi mioi ani adu Tengnopun police station da case ama laukatuna
investigation sathaba haure hairi Chawrakna pung amarom tabadaida alto car blue in color magi registration number sina MN05A 9725 si yamna chinganingai mongda lakpadagi haiba team asina intercept tawki amasung gari asi da fajana thiba humbai thawk chathabada gari asi da yamna section na lotuna tamamba brown sugar packet yankai humdoi 53 packets of brown sugar ko recover tawungamki haiba gari asi thawlaiba driver sigmaming Muhammad Salim Khan chahi 27 ko Sora Maning Laikai Thopal district tagini haiba driver siju drug asiga konana ko phare Anova National Education Policy NEP ge matang da Prime Minister Narendra Modi na hai khibada school mahiroi singna anova curriculum ama phanglagane mahiroi singe oina mark sheet ase pressure sheet ama oidi aduga family ge oina di mase prestige sheet ama oidi hariba mark sheet ke pressure ase anova policy nadi lauthongna ba pandam thamli NEP na syllabus hanta halagane aduga learning ase fun base oiragane Lisangani kunitoida lebak asina humbudra mangarak suba independence thauram palan tawbagaloinana anova curriculum framework develop amasu ready tawgane wafamasi school education conclave ta wangangwada Prime Minister Modi na haikibane anova curriculum ase future ready and scientific oigane masina critical thinking creativity communication amasung curiosity bo promote tahongane haike Ministry of Education na suggestion lak taramanga hena fangkhe haire Sushant Singh Rajput case ka mari lainariba drugs ke charge da pharaba Riya Chakrabarti na welda thadokpina ba haijakiba adu Mumbai court amana yakhidre September ge tang kunithoi phawba mahak baikula jalda lekhigane mahaki ukil na bel gi damba Bombay High Court ta chakadare haire Riya na haikibada mahana crime amata tawkiba leite case adu da mahapur lana Yauksan Hanbane, Mahapu Izat, Mangangane Amade Hatkane Haidasuki Hanbalay, Haiba Wapamsu, Riana Pondoke, Adobo, Narcotic Control Board na Hairibana, Garigumba Riabo Belda, Pikrabade, Kunaida Magi Ladeba position Amade, Mani Pawana, Saki Singbo, Temnana Basoidana, Honakegane. Maki boyfriend Sushant Singh Rajput drug season haiba Riana Pasana Kange aduga Masamak Nasu drug supply tawada General Bisangne Haina NCB na Pundoke. Housing Arabada Mariba Pau Amon Pizadi Startup Conclave 2020 ki entrepreneurs in the Chief Minister and Benena Lupa Kron Manga Henbage Grant Loan Yantokre. Assam Rifles na Ulkulda NNCN IMG Kadataru Parabadege Kunza Singna Irang Hokre. Loinana, Mayroi Singna Anova curriculum ama panglagani haina Prime Minister Narendra Modi na haikre. Image Paodam, Gasigidi Matang Asidaloijade, Ming Tabi Besangba Amukana Krumsari.